mayam puna mabu kanglai A to Z na ikongna na kurumjabaga loinani ikai khunu usari loinana ngasi nongmagi oiba hajik tholiba political sarangnaba asigi matangna mayamda thamogi oiba wafum khara sum thamjage na semjarakpani video si Manipur da hojik political ngi sarangnaba mai leire ko eikhoi BJP manungi oiba mot manadaba MLA sing amaga wakhalon tinadabagi mami edu yamna sauna tare haba yai amoromda hajik newspaper jingda khanane chingma mayam da su mayam loi ubire eikhoi pham thado khraba nongthom biren singa saugatpa kangu gi group amma waribu adagi atopa chief minister sindopa pamba kangu group amma mai lingjen manadabna maram oiraga hajik pawda anoba chief minister ama sinba ngamdana leiri habasi yam mek seng lebo nongthom biren singa na pham thado kiba numit mangani sura phawbada national spokesperson BJP gi amandi north east ki insa su ina leiriba Dr. Sambit Patrana Manipur gi Imphal hotel da hanjana MLA kaya legislature sing matang unaduna amadi Raj Bhavan da governor hanjana unaduna su waroisin puropang ngamda baibse yam ikai ningai neba Manipur ki sarangna bifim si loisin ge harebadi makoi masen BJP ge leader sing masen je phajana chungsin na kan da amatoina lemina duna Manipur haji oriba political sarangna je loisin ba yara bane adubu yaroi habagi tawroi loisin loi waroisin purok loi habagi matagum mai sum khangna leina base paja khoidadi am sarangna ba phahole Karambal leader na karambal lusing bana Manipur gi chief minister or kaduino haibagi koida sarangna ba ikhoulang ba masu power leinari ni micham paja amaina khoi thamoi da power to haijabani ko sarangna ba ama leire chief minister kanano oidino chief minister kanano oidino haibse mepung khudima hangnabi wa hangne ado hoji power chief minister ama ukhan mangam da base yamna lingjen manade takpani party manung de lingjen manade haiba takpani haitare Ade amaramda Manipur gi chief minister or kadoriba mi sak asi yamna matik chaba mi sak amadi oiba mathau tai maramdi nongtongbam biren singhana chief minister oina mayamdu control tawrama kanduda mahak tokra matungda anob chief minister oi kadoi mi sak asina amok nongtongbam biren tawramba thabak sing dudagi hena phana thabak tawduna Manipur gi sarangna film sing si kohanba ngamgado misama oibam thokli adana ore kadoiba pibam sida masana director singdu Manipur gi chief minister amoina tawgodoiba hajuji mayong nariba samasa mayamsi mayong nabang ngamoi khanbagira natraga adungu mayong nabang ngamgdoba misaksi leitrabanara chief minister hoji phawbu khanba ngamdabase sine eikhoi micham eikhoi thamoida phawri wahangsi ana yaragadi mayam leibiriba legislature singna mot amatoina punsin biduna Manipur iramdam asigi dongta khanbiduna amatoina lingje manana amuktang di chief minister amadi khalaninge aduga lai amamdi yengba yai India ge suk chawga parliament sida prime minister gi tawum tamda salauna party gi oiba mot amatoina salau yanaba ngamaga eikhoi mi ju yamdaba mafam sida kaidobi lingjen manaba ngamdribano haiba wahangse yamna achaw wahang amani ko asumna party gi oiba sarangna sum leiringai marak sida karigumba suspended animation thamjangidana hena eikhoi praja misam prajada wakhan waba ma ohengadawbo oitagadi koigi leiriba MLA mantri sing asi kari tawnaba leiribano praja miyamgi damakta praja miyamgi thabak tawnaba nungta praja miyamna khangiba mihut natabra ra eikhoida awaba sarangnaba sum thamdoi tagadi eikhoina khaluriba MLA mantri sing si lalabra haiba wakhang amasung tholakkaneba aduna tungisu hauji phananaba mayam punamaki oina phaminanaba yaingi MLA mantri singnasu eikhoige afaba khongthang ama manglomda changsinba oina anoba chief minister ama athubida lauduna Manipur gi praja miyam singi wakhanda leiba sarangna basi kohanbiu haiba wafam si video asigi khuthangda haijaba loinana mayam punampu ikongna khurumjari thank you all